Manipur Human Rights Commission की Chairperson Justice Utpalain Vikas Saha Ngasi Churachandpur District Headquarters da satkibaga loinana mamang sahi gi methadage haurakhiba kanglupki irangda akai atoi thokraba maitei singna lainaramba thengra maitei lekai gi Fibam su Yengsinkhre banbayai mamang sahi gi August 13 da Justice Saha masamangna Mafam asimakta da Chattuna Yengsilloba su lekrabani Mafam asida leramba structure sing loina thugaiduna atemba lampak amagum leiramki hairiba mamang sahi ki khongsat aduda Justice Sahana District Administration da mafam asibo lanjenna khiba IDP sing aduna amuk halaklaga leiba yanaba ngak senduna thamnaba khanghalamba leikrabani ngasige khongsat aduda Chairperson masana District Administration ge miyoi singda maitai gi colony asi mina loksin khidanaba khazillaga thamnaba so haiki madugi pakhumda District Administration gi maikai dege official amana mafam ase khazinduna haiba Hill Council ge miyoi singa amukta tana khige haina pakhom pirakhi hairi tungda Justice Saha team aduna Deputy Commissioner Churachandpur ge office ta mafam adugi District Administration ge official sing District Police amadi Civil Society Organization singe mihut sing yauna mifam masu pangthokki Mifam aduda Churachandpur Medical College da hojik wat iba oja singi matangda wari sanakhi ngasige khongsat aduda IGP Zone 2 Nisit Kumar Ujal su saruk yakhi